Kuki terrorist Singna Konsakhul Dagi Faruraba Naga Nupi Ahum Jnims Psychiatric ward Laikatnari. Mamang thagi tarang doida Kuki terrorist na Kampopi district ki new Kaichal Mambi PS Konba Kotlan namasung Kojum Khulani ki marakta ambush chauduna thadau church leader yauna micham ahum hat kiba amasung atopa mari puna sohan kiba thodok thokibaga ikan kanadana pung anirong ki manungda district asigi manungda challiba Lailan Wi-Fi khulda Konsakhul Dagi Naga Nupi taranithoi amasung nupa taruk punna micham tarani panbu Lailan Wi-Fi ki nupi Singna hana faraba matungda makogi terrorist khutpu amada sinabada yaurubadagi thadorakraba nupi taranithoi ki manungda Nupi Ahum pukning wakhal nungaitaba thawong mayok narapadagi Jnims pukalakraba matungda layeng sangasida admit tawduna laikanakri ngasi nungchil pung 4 ka minute nipanom tarakpadagi pung 4 ka minute 13 fawbagi manungda layeng sang asida admit tawrakhibani Kuki terrorist singna makhoibu ahing ama mamit amasong makhoi punsinduna chingi mafam amada thamlaba matungda mathangi numit me 13 da thadoraklaba me 15 Lisingani Kunkataruki ayukta masa masagi mayumda yawrakhibani adubu makhoibu tekta kaidana thadoraklabasu Konsakhulda laiba ngamdabadagi Kangpopi district ki makhanda laiba church sa hangba relief camp ta changjafam lawrakhibani relief camp ta laiklaba matung tha sigi tarada makhoiga punna faminarabasu tonganna pukhiba pastor ani yauna naga nupa tarupu mihathina hatulaga fomjinduna thamlambadagi famkhiba thodok tagi makoi ahumgi pukning wakalda khudong chadaba kaya mayuk narakibani maram asina ngasi nungthil makoi ahum Jnims puraklaba matungda pungkhai mukchangna ahan layeng chatharaba matungda layeng sang asida makoi ahumak admit tawduna laikanaba hokre hairi